ꯃꯌꯥꯝ ꯅꯨꯡꯗꯥꯡꯗꯒꯤ ꯍꯧꯔꯒꯦ ꯉꯁꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ ꯍꯜꯂꯛꯑꯒ ꯕꯤꯖꯦ ꯕꯤꯊꯛ ꯇꯧꯔꯒ ꯃꯉꯥꯂꯩꯕꯤꯁꯤ ꯇꯨꯝꯍꯜꯂꯦꯕꯀꯣ ꯁꯤ ꯂꯩꯔꯦ ꯃꯥꯛ ꯇꯨꯝꯈ꯭ꯔꯦ ꯑꯩꯁꯨ ꯀꯣꯟ ꯐꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯄꯔꯗꯥꯁꯦ ꯑꯣꯕꯁꯇꯥ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯆꯨꯝꯗꯒꯤ ꯑꯩꯒꯤ ꯄꯂꯦꯝꯅ ꯍꯥꯞꯄꯤꯔꯛꯄꯅꯤ ꯖꯣꯄꯤ ꯑꯃ ꯐꯨꯖꯤꯜꯂꯒꯗꯤ ꯈꯤꯇꯪ ꯐꯖꯒꯗꯕꯀꯣ ꯐꯖꯕ ꯊꯤꯕ ꯌꯥꯗꯦ ꯑꯩꯒꯤ ꯅꯨꯡ ꯂꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯃꯊꯧ ꯇꯥꯏꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯒꯤ ꯔꯦꯟꯠ ꯃꯄꯨꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯑꯩꯒꯤ ꯔꯦꯟꯠꯁꯦ ꯂꯧꯕ ꯃꯇꯝꯗꯀꯣ ꯔꯨꯝꯁꯤꯃꯇꯪꯇ ꯂꯧꯋꯤꯗꯅ ꯑꯗꯨꯒ ꯐꯃꯨꯡꯁꯤꯁꯨ ꯄꯤꯕꯤ ꯍꯥꯏꯇꯥꯔꯦ ꯐꯃꯨꯡꯁꯤꯁꯨ ꯐꯪꯕꯁꯤꯒ ꯑꯩꯅ ꯑꯃꯨꯛ ꯈꯤꯇꯪ ꯐ꯭ꯂꯣꯔꯁꯦ ꯃꯊꯛ ꯀꯥꯈꯠꯂꯁꯨ ꯐꯃꯨꯡ ꯑꯃ ꯐꯪꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯂꯧꯈꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝꯇꯪ ꯆꯈꯥꯏ ꯈꯣꯠꯈꯥꯏ ꯇꯧꯔꯦ ꯁꯤꯗꯤ ꯃꯉꯥꯂꯩꯕꯤꯒꯤ ꯁꯥꯟꯅꯄꯣꯠꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩ ꯇꯦꯕꯜꯁꯤꯒ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯍꯥꯡꯉꯦ ꯑꯣꯂꯥꯡꯉꯤ ꯍꯥꯏꯃꯟꯗꯅ ꯍꯧꯖꯤꯛꯁꯦ ꯅꯣꯕꯦꯝꯕꯔꯒꯤ ꯗꯦꯠ 7, 8 ꯑꯣꯏꯁꯜꯂꯛꯑꯕ ꯑꯗꯨꯝ ꯑꯣꯂꯥꯡꯉꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯦꯟ ꯑꯃ ꯃꯊꯧꯗꯤ ꯇꯥꯏꯅꯀꯣ ꯇꯨ ꯃꯊꯛꯇꯗꯤ ꯐꯦꯟ ꯂꯩꯇꯕꯅꯤꯅ ꯃꯃꯥ ꯌꯨꯝꯗ ꯆꯠꯁꯤꯌꯦ ꯄꯨꯄꯨ ꯍꯣꯏꯗꯗꯤ ꯐꯦꯟ ꯂꯩ ꯌꯥꯏꯌꯦ ꯃꯥ ꯍꯥꯏꯕ ꯑꯗꯨꯝ ꯆꯠꯁꯤ ꯌꯨꯝ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯐꯦꯟꯁꯦ ꯑꯩꯅ ꯍꯥꯏꯔꯦ ꯌꯨꯝꯕꯨꯗ ꯅꯣꯏ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯂꯧ ꯑꯅ ꯃꯣꯏꯁꯨ ꯍꯔꯥꯎ ꯄꯤꯕꯤꯔꯛꯑꯦ ꯐꯦꯟꯁꯤ ꯃꯅꯥ ꯑꯩꯈꯣꯏ ꯃꯩꯆꯥ ꯇꯨꯝꯕ ꯆꯥꯕꯗ ꯈꯔ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯅꯨꯡꯗꯥꯡꯗꯒꯤ ꯑꯣꯏꯅ ꯍꯧꯔꯦ ꯑꯩ ꯑꯁꯦꯡꯕꯗꯗꯤ ꯐꯣꯟꯁꯦ ꯄꯥꯏꯕ ꯐꯪꯗꯦ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯅꯤꯅꯅꯦ ꯑꯩꯅ ꯐꯣꯟ ꯄꯥꯏꯔꯗꯤ ꯃꯥꯁꯨ ꯄꯥꯏꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅꯀꯣ ꯑꯩꯁꯨ ꯌꯥꯝ ꯄꯥꯏꯗꯕ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯌꯦꯡꯍꯜꯂꯤ ꯇꯥꯏꯝ ꯄꯥꯁꯇꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯁꯤꯅꯤ ꯑꯩꯒꯤ ꯚ꯭ꯌꯨꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯐ꯭ꯂꯣꯔꯗ ꯂꯩꯅꯦ ꯔꯨꯝ ꯑꯃ ꯊꯤꯕꯁꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯒꯨꯋꯥꯍꯥꯇꯤꯗ ꯗꯕꯜ ꯔꯨꯝꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯌꯥꯝ ꯐꯪꯉꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯅ ꯂꯩꯕꯁꯦꯀꯣ ꯃꯣꯏ ꯀꯌꯥꯝ ꯑꯥꯏꯗꯤꯌꯥ ꯂꯩꯅ ꯁꯥꯔꯤꯅꯣ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯍꯥꯏꯕꯗ ꯑꯩ ꯕꯥꯠꯔꯨꯝꯁꯦ ꯃꯤꯒ ꯁꯤꯌꯔ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯔꯨꯝ ꯑꯍꯨꯝꯁꯦ ꯁꯤꯌꯔ ꯇꯧꯗꯣꯏꯅꯦ ꯑꯗꯨꯇꯒꯤ ꯋꯥꯔꯤꯅꯤ ꯃꯣꯏꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯒ ꯃꯥꯏ ꯗ꯭ꯌꯨꯇꯤ ꯃꯣꯔꯅꯤꯡ ꯗ꯭ꯌꯨꯇꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗ ꯗꯦ ꯗ꯭ꯌꯨꯇꯤ ꯍꯥꯏꯅ ꯆꯠꯈꯤꯕꯗ ꯀꯅꯥꯝ ꯂꯩꯍꯧꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯕꯥꯅꯤꯇꯅꯦ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯂꯤ ꯃꯄꯥꯟꯗ ꯑꯗꯨꯅ ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯒꯤ ꯚ꯭ꯌꯨꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯐ꯭ꯂꯣꯔꯗꯅꯤ ꯔꯨꯝ ꯑꯃ ꯊꯤꯕꯗ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯕꯖꯦꯠꯇ ꯂꯩꯇ꯭ꯔꯒꯗꯤ ꯑꯩ ꯔꯨꯝ 2-3ꯗꯣ ꯐꯖꯩ ꯂꯧꯁꯜꯂꯨꯔꯒ ꯖꯥꯕ꯭ꯔꯥ ꯃꯌꯥꯝꯀꯣ ꯑꯗꯨꯅꯅꯤꯗ ꯁꯤꯁꯦ ꯑꯣꯟꯂꯤ ꯄꯀꯥꯅꯤ ꯑꯗꯨꯝ ꯁꯤꯝꯄꯜꯒꯤ ꯄꯀꯥꯗꯨꯅꯦ ꯃꯣꯏ ꯀꯩꯅꯣ ꯇꯧꯕ ꯄꯀꯥ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯇꯥꯏꯜꯁꯒꯨꯝꯕ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯝ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯏ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯒ ꯂꯣꯏꯔꯦꯅ ꯈꯜꯂꯤ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗꯁꯨ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯅꯝꯗꯕꯁꯨ ꯀꯨꯏꯔꯕꯅꯤꯅ ꯑꯩ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯏꯒꯅꯣꯔ ꯇꯧꯔꯦ ꯐꯤꯁꯤꯡꯁꯦ ꯐꯧꯏꯁꯦꯀꯣ ꯊꯧꯔꯤ ꯑꯃ ꯇꯤꯡꯉꯒ ꯑꯗꯨꯝ ꯐꯤ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯟꯊꯣꯛꯅꯕ ꯍꯨꯃꯥꯡ ꯀꯩꯀꯥꯗ ꯑꯣꯏꯅ ꯐꯧꯕꯅꯦ ꯃꯌꯥꯝ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯒꯦꯁ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯦ ꯒꯦꯁ ꯃꯆꯥꯁꯦ ꯑꯩꯅ ꯂꯧꯕꯅꯦ ꯁꯤ ꯑꯣꯏꯗꯤ ꯑꯩꯅ ꯈꯨꯠꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯥꯡꯕꯗꯣ ꯉꯝꯃꯤ ꯃꯤ ꯅꯦꯛꯅꯕ ꯃꯊꯧ ꯇꯥꯗ꯭ꯔꯦꯅ ꯏꯁꯥꯅ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯍꯣꯜꯂꯒ ꯅꯣꯡꯃ ꯂꯩꯁꯜꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯃꯉꯥꯂꯩꯕꯤ ꯂꯧꯕ ꯆꯠꯂꯨꯕꯅꯦꯕ ꯌꯨꯝꯗ ꯅꯣꯡꯃꯈꯛ ꯂꯩꯔꯦꯝꯃꯦ ꯑꯗꯨꯒꯩꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯁꯦꯀꯣ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯦ ꯐꯦꯡꯗꯣꯛꯑ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯁꯤꯝꯄꯜ ꯄꯀꯥꯗꯨꯅꯦ ꯑꯩꯅ ꯐꯖꯅ ꯐꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯇꯅ ꯍꯥꯏꯕꯗꯤ ꯀꯩꯅꯤ ꯍꯥꯏꯕꯗ ꯃꯤꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ나 ꯑꯩ ꯐꯖꯅ ꯐꯦꯡꯗꯣꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯇꯤꯂꯨꯠꯅ ꯇꯧꯔꯒꯅꯦ ꯐꯖꯅ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯝꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒꯩꯗꯤ ꯑꯩꯅ ꯄꯀꯥꯒꯁꯦ 50 ꯋꯥꯏ ꯇꯩꯔꯒ ꯅꯥꯟꯅ ꯇꯧꯔ ꯊꯔꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯀꯩꯅꯤ ꯍꯥꯏꯕꯗ ꯁꯤꯒꯤ ꯋꯥꯜꯄꯦꯄꯔꯁꯦ ꯑꯩꯅ ꯂꯩꯖꯕꯗꯀꯣ ꯈꯤꯇꯪ ꯊꯨꯡ ꯐꯥꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪꯈꯛ ꯋꯥꯠꯂꯦ ꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯋꯥꯈꯜꯁꯦ ꯄꯨꯝꯅꯃꯛ ꯐꯨꯜ ꯑꯣꯏꯔꯝꯃꯗꯤ ꯋꯥꯏ ꯁꯪꯉꯣꯏꯗ꯭ꯔꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯦ ꯐꯖꯔꯣꯏꯗ꯭ꯔꯁꯦ ꯎꯕꯗ ꯈꯤꯇꯪ ꯅꯨꯡꯁꯤꯗ꯭ꯔ ꯎꯗ꯭ꯔꯥ ꯃꯌꯦꯛ ꯁꯦꯡꯅ ꯅꯨꯡꯉꯥꯏꯅ ꯐꯖꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯨꯝꯗꯒꯤ ꯑꯩꯈꯣই ꯃꯥꯁꯤꯅ ꯍꯥꯞꯄꯛꯄꯩ ꯆꯥꯡꯗꯀꯣ ꯊꯥꯎꯁꯤꯕꯨ ꯍꯥꯞꯄꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯔꯤꯐꯥꯏꯟꯁꯤꯅ ꯑꯩꯅ ꯁꯤꯒꯩ ꯂꯩꯖꯕꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯦ ꯌꯦꯡꯒꯦ ꯁꯨꯝ ꯀꯩ ꯍꯤꯡꯁꯥꯞ ꯅꯥꯏꯅ ꯀꯨꯞꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯃꯨꯛ ꯆꯤꯅꯤ ꯈꯤꯇꯪꯈꯛ ꯂꯩꯔꯦ ꯁꯤꯒ ꯆꯤꯅꯤꯁꯤ ꯌꯥꯝ ꯆꯥꯗꯦ ꯑꯩ ꯑꯇꯥ ꯃꯊꯧ ꯇꯥꯔꯒ ꯍꯥꯏꯅ ꯑꯉꯥꯡ ꯀꯩꯀꯥ ꯆꯥꯅꯤꯡꯉꯁꯨ ꯍꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯆꯦꯡꯁꯨ ꯈꯔ ꯑꯃ ꯁꯤꯒ ꯂꯩꯔꯦ ꯂꯩꯇ꯭ꯔ ꯈꯔ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ ꯃꯌꯥꯝ ꯏꯃꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯁꯨꯃꯥꯏꯅꯗꯤ ꯃꯤꯅꯗꯤ ꯅꯨꯡꯁꯤꯕꯤꯔꯔꯣꯏꯗꯕ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝꯁꯤꯒ ꯑꯩ ꯑꯗꯨꯝ ꯈꯣꯔꯁ ꯈꯔ ꯇꯧꯔꯒ ꯊꯝꯃꯦ ꯅꯍꯥꯟ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯖꯦꯅꯝꯒꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦꯀꯣ ꯅꯣꯡꯃ ꯈꯔ ꯇꯧꯅ ꯆꯥꯗꯅ ꯁꯤꯒ ꯃꯨꯂꯥ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯐ꯭ꯔꯤꯖꯀꯗꯤ ꯂꯩꯇꯕꯅꯦ ꯑꯗꯨꯝ ꯃꯣꯔꯣꯛ ꯈꯔ ꯁꯤꯗ ꯂꯩꯔꯦ ꯃꯣꯔꯣꯛꯁꯨ ꯀꯪꯁꯤꯜꯂꯛꯇꯣꯔꯦ ꯏꯔꯣꯟ ꯆꯥꯊꯣꯛꯑꯅꯤ
ai siga mana masing khara lei kai mana masing no yo phadra mallaga sinju cha doi ni sina damai tawrage myam ngasi ki vlog se kai ni habda ai vlog se dum siga hawrage myam dum mathang mathang wari sanaga ba khukada ba se dum ai kona phajana sanajage habdi dum ai ne men haibu ai awa bai bu kai ro ai phone se ju make single trace ne yang wakhal nungai ti haita ai kuina su vlog se thado ure nam da stu kuire aduna myam kaini habda ai iswar masiga leijare ai Vishnu bai bungo mang ngak pi sen biduna amasung pandana kali mana ngak pi sen biduna le ko khodi Guwahati se iba kami khana kon ma famne aduni myam ai hoji mangali bitung khrabani na mak se bijep tharu tum ko palo rabani na ai hoji ai thabak hawrage thabak hawo suwa khal nuai te myam kai gino habdari yong ai display he sai ba ko paisa sakada ba lamben gi lamben ngakta tension paisa thok ta ya de myam paisa mathau am tai ko sayang pa de hing matam da ai display he sai yong ai kamai to dino se wakhal nungai tre ai wakhal sati na nungai tre myam paisa ni ji ju mathau tai se ko myam kini ha bada ai project ama lei project to ai complete oi de ba ya de aduna ngang tu mi ngai dai khar tum tawi hai tare na chari ai ngam de ba ko myam dudi ai phone charge ta thamaga ai amtang project ta tawgi ge nusidra yang mo chiram su bibi de phajadra su ai phambari yare na ko table chi ju pi ne moina nusidra ai je phamaga ising sa lambagi ai sudok to ni table se nongala ga cover se ko khra mok le hai tare dena ai phone charge ta thamage myam love and support to biramo face wash se ko hana school karing ere am season ko face wash ni kana season ne adubu khoi ma on lere ko tadi khang chawbo lebi do isa ge khutna aina leijerba matung tadi si gi face wash ma cha se natana ai atopa leiba gamdre ai tare mayam si face wash ma cha se do e hoji mai ta thoge morning mayam hagol e khoi hagol ga brush ka tawbo lore haji ma lebi se umar mok joi u sanari tu fazana fresh to ore ma ising pitha e sanari mana sanari ngai da ai thabak lotion ge khatang pa ka solution lakke lotion dri ba ko si table se mon muri am mal le to su phare cover no phajan bani cover su do ke na lok thok khare ina fazana wife te thok ko bot ne lang tik lang bani Howzi ai thabak lotion ko ma cha sanaro ko nunu pot la sanana pot duga myam lei tu di the pot ni dana do Hazik breakfast aurani noni kaino se mami hi am saringe hai ai nuti gi biza de ko phatte bo ko adu shu
ꯑꯉꯥꯡꯅꯤꯅ ꯃꯔꯛ ꯃꯔꯛꯇ ꯄꯤꯖꯗꯕꯗꯤ ꯌꯥꯗꯦ ꯏꯪꯍꯜꯂꯤꯅꯤ ꯐꯦꯟ ꯊꯥꯔꯒ ꯃꯥ ꯍꯥꯟꯅ ꯄꯤꯖꯕꯤꯔꯒꯦ ꯉꯔꯥꯡ ꯆꯥꯛ ꯌꯥꯝ ꯆꯥꯈꯤꯗꯦ ꯃꯥ ꯋꯥꯗꯅ ꯋꯥꯔꯤꯔꯣ ꯇꯧꯁꯟꯅꯔꯤꯔꯣ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯉꯝꯒꯅꯤ ꯑꯉꯥꯡꯅꯤꯅꯀꯣ ꯁꯥꯕ꯭ꯔꯣ ꯁꯥꯔꯤ ꯃꯃꯥ ꯏꯟꯕꯤꯒꯦ ꯉꯥꯏꯀꯣ Joy tao. Joy. Joy tao. Joy được thiêng rồi ta cái đi. Ra ra. Nhắm hay ghê. Phi kharaga sugada wali ahan beste faurame dedi ai chak hinjang semaga layuraga dedi khating jel lem tanga nusibi mama nusi ta thokese pai tani hai pai mai na sikai kana pai tani mama mama lag toi ni uhalu ta thu ke ni ubra sa su video lova kha takpi ke tambi ke natrari yararoi ma ki mateng yahon basu hongnei ko kha tambi drari ko aduna ma se haidi haite aina kizari ba tarari aina ko tari tahande mai thokpom lodi lojerami isa se yam chawrabani na mateng phangne isa adagi yam kanare pharigo ngo lerak pase mak pai ge mama wani aina mak pai ni khamba ado pamgi suja mama wani isna kaino khangmana mama ge awa base ko yamna khangba isa ni yamna su tange isa ne na pukta thagat pe na te aseng bani ko mayam si ngo go toine kobi sak mula habaga alu khra habaga ma lebidi alu mela bijabini ma mabu nuaite sitang tawrage aigi chasalage sina ko ikangau sene mahi itang hapini mondhana baina thau lo yam likna khap khra bai ta angang sak in bibani dana amu hipkani amuk tawni ningai tawoi kari goi tawna lam dhuna na bija doine abakwa matam di amna kuina change angang sak bija bai se ngang video lo sana da tawine mama wanda asina aigi iromba phadikom hapa katang morok sana iron jare ai sak thonga matam da amuk ta loi thongjalle hai tare ko aduna mayam ngong thong simang ngauraga yam haure dugaidi ai se karon tawre iromba ngong thong sa loraga ai se kon pheng du e bakwa kon pheng dok polora aina noni se tubhan ge aina hora doine ba la so tum moi bazar hoi doine ba ko ado मैम से तुम शेयर तौजरके तुम याद्रबनी अयु तुम फंग्रे हगोलगा कोमला मेट पोइना सारे कोमला मेट पसे याम नुसी खोय माना हापकबनी आइना पुरो कोमला सिबु हाबु लाइ प्रसादनी हापसन गय माकना हापसलमे हापु हापबनी दुम चानिंगे चाव फंगे को मैम को नुसीद्र को नमजला हापसलक लेरे काना दर तो हापसला चाबा काना रे को चाखिगे को